Irang asina sokhandaba district singda mobile data internet ki athing ba komthok lagani haina lengak na lauthoki bagi matung ina All Naga Students Association Manipur ansamna satharaki ba economic blockade ado matam kharagi oina handok lagani hairi ansamna thadurokpa charolamana hai ngasi senapati gi taham jamda leiba ansam secretariat ki Shelly Chara Memorial Hall da pangthokpa mifam amada Naga Legislative Forum gi convener su oiriba Minister Wangbo Newmaiga ansam gi thopuba singa mifam ama pangthoki mifam adu Lup asina taliba demand sing atuba matam da piragani haibagi thazaba pirakpadagi khongjang asi handokna ba waref lawbani hairi adum oinamak minister na pirakiba thazabagi matungina laingak na lokatfam thokpa thabak sing lokhatkadabani amadi haukiba October 13 da khudyak pinakiba yana cherolgi warol sing ngakna chatkadabani Karigumba wafam singa si lainga ki maikaidagi ngaglak trabadi makata na kongjang changsin gani hairi hiramasiga mari lainana changsin kiba kongjang da ansam gi volunteer sing da 16 AR hembung gi Major Deepak Karariana sathakiba ka henba thawong adubu sulup asina kantiam tawrakli asigumba ka henba thawong singa si matung da amuk hanna chatha bidana basu cherola sina makata na phongtorakli